Ngarang Kuki singna nongmai drone ahum kapthorakibagi pau phong sana leiringeda ngase ayukso kongba maru maikaigi wakal range da Kuki singna nongmai drone tarane thoirong kapthorakre hadi Nauna semba anobalenga asuda mitai pangal MLA singi marakta MLA amada minister gi from PBO haina MMW ona appeal thakhre loinana karigumba PB da bataraga de lakadaba 2027 gi general election da mitai pangal na khundaba mafam da BJP da vote pidana ba campaign tawgani haina MMW ona lauthokhre Maitai amadi Kuki IDP sing mayumda hanjinba yahanduna tangdu laitana lehanbana mahaki ahan bathabak oigani haina chief minister oina wasak laukraba yumnam khemchana phongdokre usiwa nela phupa takar ama isinda tasin khibagi video social media singda thaganarakle aso open yawbugi paw phangba ngamdre makhata ba paw ngaminasi Kuki jogi damak makhata na su framework ta wari sanaduna solution porak na pa honagani hana BJP General Secretary na Nemcha kipgenda chithi idam lahari UNC gi working committee na warep kya laukhre 2025 ki April 5 ta lailon wifi khonja singna konsakhol konsaram gi village chief chairman secretary amasung pastor yauna khunja kya da attack sathaduna phuba saibagi thabak sathakhiba adugi matangda working committee United Naga Council WC UNC gi mifam pangtokuna warep kya laukhre working committee asigi convener Samson Remai member Guest Bolio member secretary SC Thocho amasung member L Adani na khuyek piraga thorapo serol amana lamgi sayet naba wahaudagi konsakhul konsaram amasung lailon wifi khol anigi marakda thokiba thodo adu committee sina kupna thijilaba amasung yengsilaba matungda party animakna sahi adugi October amada yana khibagi matungina committee sina ingtapa amasung tangdolai taba lehanabagi damakta nakala nimakna status ko ngakna ingnasikna amadi punna nungsi sanana laminanaba nakal amatana lambi sathok sentawada athingba et papi daba amadi tasenjai golpi Tweetin area da la usingugi amadi sasan loibagi thabakta et papan papi daba lailon wifi ge khunja sina ke longwiram da paikhaleba school amasung college habagi thaba asida athingba et papi daba konsakhul konsaram ge IBR asida erapan laitana sathok sentawhanba ta senjoy golpi toikin area da cross yung khaliba adu khudakta lokthokpa kanglop anigi marakta nungsi chanadaba amadi irang thokpa yapa thaba amata nakalani makna tawdaba amasung wafam sing asigi mayokta kanagumba party amana thabak torokpa tarabadi madugi responsible pumba party aduna lawgadabani haina phongdorakle nupi ani yauna Myanmar masa kunga taret thindokre haidei Manipur gi jail da sahi kya phadok ta aduna leraklaba nupi ani yauna Myanmar masa kunga taret makhoi gi phadok ki matam loiraduna ngarang Myanmar authority da sinakhre hairi ngarang SDC More MD Sukur Ali additional SP of Samade Riazuddin amasung More da leba manga suba AR gi kangbuna makhoi kunga taret mak Myanmar gi immigration gi official singda sinakhe hairi Cancer laina layang bangami matam thin tharabadi kiningai ni haina thangjam dabali na phongdokkhre hairi miyam na cancer laina asi layang bangam dabagum longna ribasi aran ba wakhalone cancer layang bangame aduma pu layang ba matam thin tharabadi kiningai ni haina babina group of companies ke managing director cum chairman Dr. Thangjam dabali na phongdokkhre wafam singarang Dr. Thangjam dabali na AOI American Oncology Institute babina specialty hospital senduna pangthokiba World Cancer Day 2026 ki thoram da phongdokhibane Imphal East ki khabai soida leba cancer hospital asigi auditorium da pangthokiba thoram adu da Dr. Thangjam dabali yauna hospital asigi doctor sing amadi cancer laina bu maithiba piba ngamlaba cancer survivor kayana sarugya-khe loirana hospital asida layeng badagi cancer maithiba piba ngamlaba cancer survivor singda asamba khudol pot pidana makhoi da thawna hapkhe thoramadu da World Cancer Day 2026 asiga mari lenana piba khudong chaba ama oina chatliba tha asige aroiba numet February 19 phawba AOI babina specialty hospital da cancer naraba singna radiation therapy tawbada sada 19 taragani hanal block thokladuna Dr. Thangjam dabalin haikhe cancer si layang bangam daba tamthibelena ama oina lawnabana mipum khudimak na kinai adubu miyam na khaliba wakhalon asi matam supagi oina asumba natte cancer layang
ngami kanna diagnose tawduna laina sigi layong khangdoklaga matam chana layeng hoba tarabadi cancer phahanba ngamba laina ni adumapu cancer gi layong ase thengna khangali laina asina mara tasilaba yamna henjin khaba matam habadi yamna thinthana layeng boda kanba wai maramaduna nganna diagnose tawduna matam chana layeng hoba ase laina asigi oina yamna maru oi masi miyamda khanghan bisangi haina phongdoke Wai kem chana luchingba anauba laingakta Chief Senana saugalakle Manipur da kumja 2023 gi May 3 dagi chatharakliba lan asi sahi ahum pharakadaba tha ahum da ngairaklaba matam asida President rule gi laingakna sahi ama pharakadaba matam asida Manipur da mahausa gi phibam da amuk hana ingtappa poraknaba center gi chungsinaba laingak Manipur da Wai kem chana luchingba BJP gi anauba laingak ama thamnanaba gi damak ngarang numidang waram Imphal gi law paban da wasak laukhiba sida Chief Sena Manipur Pradesh gi President Dr. Moirang Them Tombina mapung phana amadi full cooperation pigani haidi M Tombina phongdorokpada Manipur da ingtappa poraknaba anauba lainga asina paikhalakpa chakhot thorang gi thaba amadi miyam gi aifanaba thabak thoram dasu center gi laingakta elite oina punna chatminariba Chief Sena na Manipur gi anauba lainga asida full cooperation pibada natana lainga asina lamdam asigi ingtappa mahausa gi phibam da hanjilakpa ngamgani haina su thajaba thame lamdam asida khundamnariba phurupcha singna su punna lainga asida sagatuna ingtappa poraknaba honaminasi haike Nigeria da nongmai paiba singna meeoi 35 hathre yum amasung dukan singmai thadokre haidi sakhangdaba nongmai paiba singna Nigeria gi Kwara state leba manung hanjinba khungang ama oiriba Boroda micham 35 hathkibaga loinana yum yauna dukan kiasu mai thadoktuna manghalam lahena lenga ki maikai dagi phongdora khai kayama region gi local lawmaker Saidu Baba Ahmadna ngara AFP news agency da thamlakiba warol amada ngara yoksa khangdaba khulai paiba singna Boro khungang da sangsalaktuna maralajadraba khunja 35 dagi nifu phawba nongmaina kaptuna hatkibani haidi nongmai paiba singa duna mi hatpa horoppadagi atopa khunja singbi thawai hingnana bagidamak asokpa umangda censenduna lotpadagi hinghoki haina Ahmadna phongdokpaga loinana sibagi masing hengalakpasu yai khulai paiba geng khutpu singna leba asida nomagi micham singda landabagi chang hengalakpaga loinana Niger state ta ngamkhai thangnariba district asida khulai paiba singna micham sing hatkiba adu sahi asigi oina khwaidagi kiningai oiba thodokni haidi Laibadu police ki makaidagi chukhungang aduda lamhen tu hen ba sakhangdaba khulai paiba singna landaki haibadu taseng haina thamlakhibaga loinana thawdo adubu state laingak na terrorist ki thawongni haina maral sirakhi hairi Supreme Court na Enforcement Directorate numit 10 gi manungda pakhum pirak na bakhanghan khai Trinamool Congress ki poll consultant ki premises ta thiba humba chathakibaga mari lenana marik sumba report sing numit 10 gi manungda Enforcement Directorate na Supreme Court ta pikhalakadabani haina akanba yathang pikrai Justice Prasan Kumar Mishra amasung NB Anjaria gi bench amana Solicitor General Tushar Mehta na hajarakibagi matungena Enforcement Directorate ta lepna bakhanghan baga loinana reply affidavit sing adu Central Agency asida thangalakadabani haike metra si thasi gi tarada mathangi hearing sathagani leba asigi makok thongba court asina West Bengal ki Chief Minister Mamta Banerjee DGP amasung Kolkata Police Commissioner da ED ki petition ga mari lenana notice taramaha issue tawkhibaga loinana Trinamool Congress ki ISC premises the Enforcement Directorate na thiba huma chathakibada athingba pibagi maram sugaina khangalakani haike mamangdasu Justice Mishra amasung Bipul M Pancholi gi bench samana Mamta Banerjee amasung makok thongba police officer singda marik sumba wafam sing thamlaknaba phongdokhibasu laikhre haidi IIT Bombay gi mahiroi ama hostel terrace ki chongthaduna sijakre hairi IIT Bombay da tamba sahi kunmathoi suraba Naman Agarwal kauba mahiroi ama ngara ayu angan bada mahakna laidiba hostel terrace ki chongthaduna masa matomta sijakre haina police na phongdokre laibak thiba thawdo ado ayu ki pung amarom tabada Mumbai gi Powai da laiba hostel amada thokibani IIT Bombay da second year engineering tamliba mahiroi aduna hostel terrace ki chongtharakibani mahiroi asina kiningai oiraba khongthang asi kari maram ki laukibano haibado Pawba Kangmangamdri Hana, Powai police officials singna Pongdokre, Laikidraba Mahiroi Adu Rajasthan gi Pilani Dekini, police na Taudo Adu Kamari Lenana, accidental death register Taukibaga Lenana, Taudo Adu Karam na Tokibano Haina, Tizinbagi Tabak Satari Hari. Eco Park ki mafam khara da drive thakhre lamlaki sa usai kansi akoibagi phibam ngak sensi lisang sepna chatharakpa drive amagi manung sanna ngarang divisional forest officer
DFO Thobal Dr. Laisangthem Jisili Miyeng Makada Joint Coordination Committee on Wildlife and Biodiversity Manipur Tree Planters Organization for Safe Environment Thobal District Amadi Range Forest Office Thobal Gi Staff Singi Apunba Tim Amana Thobal District Ki Manung Chanba Eco Park Ki Mafam Kharada Usek Phan Aba Thaklamba Lang Taramathoi Lokhat Pangam Khibaga Loinana Maduda Thuramba Usek Manga Lokhat Pangam Khrei Lokhalakla Usek Singi Manung da Uba Phangzilaktraba Usek Ya Su Yauri Asibu Usek Sing Range Forest Office Namasa Khangdoklaga Dispose Taunaba Thamkhrei Drive Asiga Mari Lenana JCCWB Convener Romesh Ningthozamna Phongdokhibada Part Asiga Manung da Angan Phawshu Riba Lawmi Jimlingda Usek Phaba Kaya Amasulai Haiba Pau Kaya Pibirakpa Lei Mahi Barong Mahan Tahanbagi Matangda Supuna Gyan Taminabagi Tanja Sulabiyo Meeoi Kharadi Usek Lang Thakpana Senpham Ama Oina Sathabagi Pau Kaya Sulak Lei Masigi Mahota Atopa Senpham Amada Hongdokpiduna Ramlaki Sa Usek Kanbir Baronda Ahendo Mijeng Sangsen Minerasi Haiba Wapam Kaya Pankibaga Loinana Kanagumbana Airgun Sajinaduna Usek Hatpa Usek Lang Thakpa Amadi Hu Thaktuna Mahan Tahanba Thengnarabadi Manak Nakwa Forest Office Amadi Wildlife ko mari lenaba singda pau pibiyo makhogi mathakta Wildlife Protection Act 1972 Water Prevention and Control of Pollution Act 1974 amadi The Environment Protection Act 1986 ki matungina sahi ahumdagi taret phawbu jail da leiba yauna fine oina lising kun ga manga tingba amadi awafam da tabe yai haina phongdokhe